ꯁꯤꯒꯤ BJP ꯂꯨꯆꯤꯡꯕꯁꯤꯡꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯟꯁꯤꯡꯗꯁꯨ ꯍꯪꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅꯁꯨ ꯃꯔꯤ ꯌꯦꯜꯂꯦꯕ ꯑꯩꯈꯣꯏꯅ ꯖꯔꯅꯦꯂꯤꯁ ꯃꯌꯥꯝꯗ ꯍꯪꯖꯤꯟꯒꯗ꯭ꯔꯅꯦ ꯃꯈꯣꯏꯅ ꯍꯪꯉ ꯑꯩꯈꯣꯏꯅ ꯈꯨꯝꯒꯗꯧꯅꯦꯕ ꯂꯨꯆꯤꯡꯕ ꯍꯥꯏꯁꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯃꯒ ꯃꯥꯟꯅꯗꯕ ꯑꯗꯨꯒ ꯃꯥ ꯃꯁꯥꯁꯨ ꯕꯤꯔꯦꯟꯁꯨ ꯑꯃꯁꯨ ꯃꯉꯣꯟꯗ ꯁꯤꯗ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯀꯌꯥ ꯑꯃꯁꯨ ꯃꯃꯥꯡꯒꯤ ꯆꯍꯤ 15ꯗꯁꯨ ꯌꯥꯎꯕ ꯍꯟꯗꯛꯀꯤ ꯇꯥꯔꯤꯛꯇ ꯑꯁꯦꯡꯕꯗꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀ꯭ꯋꯥꯔꯇꯔ ꯑꯣꯐ ꯁꯦꯟꯆꯨꯔꯤꯒꯤ ꯁꯔꯀꯥꯔꯁꯦ ꯕꯤꯔꯦꯟ ꯌꯥꯎꯔꯤꯕꯅꯦꯕ ꯑꯗꯨ ꯁꯤꯃꯨꯛꯀꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯃꯔꯨꯞꯅ ꯍꯥꯏꯔꯤꯗꯨꯅꯤ ꯑꯩꯈꯣꯏꯒꯤ BJPꯅ ꯁꯦꯟꯇꯔ ꯆꯍꯤ 10 ꯄꯥꯜꯂꯦ ꯆꯍꯤ 10ꯗ ꯅꯪꯒꯤ ꯕꯣꯔꯗꯔꯒꯤ ꯐꯦꯟꯁꯤꯡꯁꯦ ꯇꯧꯕ ꯌꯥꯏꯅ ꯌꯥꯝ ꯁꯥꯡꯗꯦ ꯆꯍꯤ 10 ꯍꯥꯏꯁꯦ ꯑꯗꯒꯤ ꯕꯤꯔꯦꯟꯁꯤ ꯆꯍꯤ 9 ꯁꯨꯖꯜꯂꯦ 9 ꯆꯨꯞꯁꯜꯂꯦ ꯃꯥꯁꯨ ꯇꯧꯕ ꯌꯥꯏꯅ ꯃꯥꯅ ꯈꯥꯒꯗꯧ ꯅꯠꯇꯦ ꯃꯥꯅ ꯁꯦꯟꯇꯔꯗ ꯇꯪꯅꯕ ꯌꯥꯏꯕ ꯍꯥꯟꯅꯒꯤ ꯁꯤꯔꯤꯕꯣꯞꯀꯤ ꯁꯔꯀꯥꯔꯗꯗꯤ all party delegation ꯕꯤꯔꯦꯟ ꯌꯥꯎꯅ ꯃꯁꯥ ꯌꯥꯎꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏ ꯆꯠꯂꯒ ꯇꯪꯅꯩꯌꯦꯕ ꯑꯗꯨꯒ ꯍꯦꯛ ꯗꯤꯜꯂꯤ ꯌꯧꯕ ꯅꯣꯡꯉꯥꯜꯂꯒ ꯃꯇꯝꯗꯨꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯤ ꯊꯥꯔꯒ ꯃꯅꯤꯄꯨꯔꯗꯁꯨ ꯍꯦꯂꯤꯀꯣꯞꯇꯔ ꯆꯠꯂꯒ ꯈꯨꯗꯛꯇ ꯌꯦꯡꯍꯜꯂꯦꯕ ꯃꯌꯥꯝꯗꯣ ꯃꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯑꯦꯛꯁꯄ꯭ꯔꯦꯁꯂꯤ ꯊꯕꯛ ꯂꯧꯈꯠꯄꯗꯣ ꯍꯟꯗꯛꯀꯤ ꯃꯣꯗꯤꯒꯤ ꯁꯔꯀꯥꯔ ꯑꯗꯨꯒ ꯑꯃꯤꯠ ꯁꯥꯍꯒꯤ ꯁꯔꯀꯥꯔ ꯑꯗꯨ ꯕꯤꯔꯦꯟ ꯁꯔꯀꯥꯔꯁꯤꯗ ꯑꯃꯠꯇ ꯕꯦꯔꯥ ꯌꯥꯝ ꯌꯥꯎꯈꯤꯕ ꯌꯨꯝ ꯀꯩ ꯌꯥꯝꯅ ꯆꯥꯛꯈꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯣꯏꯔꯁꯤ ꯇꯁꯦꯡꯅ ꯂꯣꯏꯅꯃꯛ ꯐꯤꯔꯣꯏꯈꯤꯕ ꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯚꯥꯔꯠ ꯁꯔꯀꯥꯔ ꯁꯦꯝꯕ ꯀꯃꯤꯁꯟ ꯋꯥꯔꯤ ꯃꯅꯤꯄꯨꯔ ꯍꯥꯎꯔꯦꯟ 2023ꯒꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯆꯦ ꯊꯥꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯄꯥꯔꯇꯤ ꯃꯌꯥꯝꯁꯤꯅ ꯆꯦ ꯄꯤꯁꯟꯅꯈ꯭ꯔꯦ ꯑꯍꯥꯟꯕꯗ JDP ꯄꯤꯁꯟꯈ꯭ꯔꯦ ꯗꯦꯜꯂꯤꯗ ꯑꯅꯤꯁꯨꯕ ꯀꯪꯒ꯭ꯔꯦꯁ ꯄꯤꯁꯟꯈ꯭ꯔꯦ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ CBIꯁꯨ ꯄꯤꯈ꯭ꯔꯦ ꯉꯔꯥꯡ ꯑꯗꯩ ꯉꯁꯤꯅ ꯑꯃꯨꯛ ꯁꯤꯕꯁꯦꯅ UPDꯒ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯥꯔꯛꯁꯤꯁꯠꯀ ꯄꯤꯁꯟꯗꯅ ꯑꯩꯈꯣꯏ ꯆꯦ ꯃꯌꯥꯝꯁꯦ ꯄꯤꯁꯜꯂꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯤꯁꯜꯂꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯃꯥꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯦꯂꯔ ꯑꯣꯏꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯀꯩꯅꯣ ꯀꯣꯂꯥꯞꯁ ꯑꯣꯏꯈꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯍꯥꯏꯔꯒ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯑꯗꯨ ꯃꯥꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯊꯥꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯆꯦꯅꯥ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯕ ꯁꯦꯅꯥ UPDꯅꯦ ꯑꯗꯩ CPM-ꯅꯦ ꯑꯗꯨꯒ ꯑꯇꯩ ꯄꯥꯔꯇꯤꯒꯤꯁꯨ ꯃꯧꯁꯤꯟꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯆꯦꯅꯥ 33 ꯄꯥꯟꯕ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯁꯤꯗ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯉꯁꯤꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟ ꯃꯦꯗꯤꯌꯥꯒꯤ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯒꯤ ꯃꯧꯒꯤ ꯔꯤꯄꯣꯔꯠꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯏꯅꯤꯛꯁꯔ ꯍꯥꯞꯆꯕꯅꯤ ꯃꯔꯝꯗꯤ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯃ ꯄꯥꯟꯕꯗ 4 ꯄꯤꯂꯔꯅꯤ ꯍꯥꯏꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯀꯤ ꯀꯩꯅꯣꯁꯦ ꯃꯁꯤ ꯃꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯈꯣꯝꯖꯤꯟꯖꯔꯒ ꯍꯧꯈꯤꯕ ꯊꯥ 9ꯁꯤꯗ ꯈꯣꯝꯖꯤꯟꯖꯔꯒ ꯉꯔꯥꯡ ꯅꯍꯥꯟ ꯐꯥꯎꯕꯗ ꯑꯗꯨꯒ ꯃꯗꯨ ꯑꯩꯈꯣꯏ ꯄꯤꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯨꯆꯤꯡꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯍꯥꯏꯕ ꯇꯥꯔꯦ ꯃꯤ 200 ꯃꯊꯛꯇ ꯍꯦꯟꯅ ꯁꯤꯈꯤꯕ ꯌꯨꯝ 5,000ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯆꯥꯛꯈꯤꯕ ꯑꯗꯒꯤ ꯈꯨꯡꯒꯪ ꯑꯩꯈꯣꯏꯒꯤ 500 ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯥꯡ ꯇꯥꯛꯈꯤꯕ ꯍꯧꯖꯤꯛꯁꯨ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨꯅ ꯎꯪꯈꯠꯅꯕꯗꯨꯅ ꯈꯨꯡꯒꯪꯗ ꯀꯩꯗ ꯑꯩꯈꯣꯏꯒꯤ ꯑꯀꯤ ꯇꯨꯖꯨꯡ ꯄꯣꯛꯅꯔꯤꯕ ꯃꯅꯤꯄꯨꯔ ꯆꯤꯡꯌꯥꯗ ꯌꯥꯝꯅ ꯑꯀꯤ ꯇꯨꯖꯨꯡ ꯄꯣꯛꯅꯔꯤꯕ ꯃꯁꯤ ꯈꯨꯗꯤꯡꯃꯛꯀꯤ ꯗꯥꯏꯇꯁꯦ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯁꯤꯅ ꯎꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯅ ꯃꯁꯤꯒꯤ ꯆꯦꯁꯤꯡ ꯑꯁꯤ ꯑꯩꯈꯣই ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯤꯡ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯡ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯤ ꯁꯧꯒꯠꯇꯅ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯄꯥꯎ ꯇꯝꯖꯒꯗꯧꯔꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯉꯁꯤꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯁꯤ ꯕꯤꯔꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯅꯥꯎꯁꯤꯡꯅ ꯂꯩꯕꯤꯔꯝꯃꯕꯣꯏꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯩ ꯊꯣꯛꯏꯗꯧꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯏꯗꯧꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕ ꯀꯦꯟꯗ꯭ꯔ ꯄꯥꯔꯇꯤꯒꯤ ꯃꯍꯨꯠ ꯁꯤꯟꯖꯗꯨꯅ ꯑꯃꯗꯤ CPIMꯒꯤ ꯃꯍꯨꯠ ꯁꯤꯟꯖꯗꯨꯅ ꯑꯩꯍꯥꯛꯅ ꯉꯁꯤ ꯄ꯭ꯔꯦꯁꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯊꯝꯖꯔꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯁꯕꯃꯤꯠ ꯇꯧꯔꯨꯕꯒꯤ ꯀꯣꯄꯤꯗꯨꯅꯤ ꯑꯩꯈꯣꯏ ꯃꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯅ ꯇꯥꯗꯅ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ CSOꯁꯤꯡ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯂꯣꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ
ꯑꯐꯁꯄꯥꯁꯤ ꯂꯧꯊꯣꯛꯅꯕ ꯗꯥꯕꯤ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯉꯩꯁꯤꯗ ꯃꯥꯅ ꯉꯔꯥꯡ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯑꯁꯦꯡꯕꯗꯤ ꯃꯥꯒꯤ ꯁꯥꯁꯟ ꯁꯣꯏꯕꯗꯒꯤ ꯃꯩ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯕ ꯃꯤ ꯁꯤꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯗ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯒ ꯅꯍꯥꯔꯣꯜ ꯑꯩꯈꯣꯏꯒꯤ CSOꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯒ ꯃꯔꯩꯕꯥꯛ ꯅꯤꯕꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯑꯐꯁꯄꯥ ꯊꯨꯝꯃꯨꯔꯥ ꯍꯥꯏꯅ ꯃꯥꯅ ꯊꯤꯠ ꯇꯧꯔꯤꯁꯦ ꯃꯁꯤ ꯌꯥꯝꯅ ꯖꯨꯒꯣꯠ ꯆꯥꯗꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯟꯗꯦꯝ ꯇꯧꯏ ꯃꯁꯤ ꯊꯤꯠ ꯇꯧꯐꯝ ꯊꯣꯛꯇꯦ ꯆꯤꯡꯁꯦꯅ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕ ꯍꯧꯖꯤꯛꯀꯤ ꯑꯥꯏꯟ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯧꯔꯤ ꯃꯌꯥꯝ ꯑꯁꯦ ꯃꯥꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯇꯧꯔ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯇꯥꯡ ꯑꯃꯒꯤ ꯊꯧꯗꯣꯛ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤ ꯑꯃꯠꯇ ꯊꯣꯛꯑꯝꯃꯣꯏꯗꯧꯅꯦꯕ ꯑꯗꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯦꯕꯨꯁ ꯇꯧꯅꯕ ꯁꯣꯜꯂꯤꯕꯁꯦ ꯃꯁꯤ ꯑꯣꯏꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯔꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯑꯗꯨꯒ ꯊꯧꯅꯥ ꯐꯔꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯑꯋꯥꯕꯁꯦ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯔꯤ ꯕꯤꯔꯦꯟꯅ ꯅꯨꯡꯁꯤꯕ BJP ꯁꯔꯀꯥꯔ ꯑꯃꯗꯤ ꯁꯦꯟꯇꯔꯗ ꯑꯩꯈꯣꯏꯒꯤ ꯑꯃꯤꯠ ꯁꯥꯍ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯅꯨꯡꯁꯤꯕ BJP ꯗꯕꯜ ꯏꯟ ꯁꯔꯀꯥꯔꯁꯦ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯅ ꯗꯥꯏꯇ ꯄꯨꯒꯗꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛꯅ ꯊꯝꯖꯔꯤ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯦ ꯉꯁꯤꯒꯤ BJP ꯂꯨꯆꯤꯡꯕꯁꯤꯡꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯟꯁꯤꯡꯗꯁꯨ ꯍꯪꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯁꯔꯗꯥꯔꯅꯁꯨ ꯃꯔꯤ ꯌꯦꯜꯂꯦꯕ ꯑꯩꯈꯣꯏꯅ ꯖꯔꯅꯦꯂꯤꯁ ꯃꯌꯥꯝꯗ ꯍꯪꯖꯤꯟꯒꯗ꯭ꯔꯅꯦ ꯃꯈꯣꯏꯅ ꯍꯪꯉ ꯑꯩꯈꯣꯏꯅ ꯈꯨꯝꯒꯗꯧꯅꯦꯕ ꯂꯨꯆꯤꯡꯕ ꯍꯥꯏꯁꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯃꯒ ꯃꯥꯟꯅꯗꯕ ꯑꯗꯨꯒ ꯃꯥ ꯃꯁꯥꯁꯨ ꯕꯤꯔꯦꯟꯁꯨ ꯑꯃꯁꯨ ꯃꯉꯣꯟꯗ ꯁꯤꯗ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯀꯌꯥ ꯑꯃꯁꯨ ꯃꯃꯥꯡꯒꯤ ꯆꯍꯤ 35ꯗꯁꯨ ꯌꯥꯎꯕ ꯍꯟꯗꯛꯀꯤ ꯇꯥꯔꯤꯛꯇ ꯑꯗꯨ ꯑꯁꯦꯡꯕꯗꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀ꯭ꯋꯥꯔꯇꯔ ꯑꯣꯐ ꯁꯦꯟꯆꯨꯔꯤꯒꯤ ꯁꯔꯀꯥꯔꯁꯦ ꯕꯤꯔꯦꯟ ꯌꯥꯎꯔꯤꯕꯅꯦꯕ ꯑꯗꯨ ꯁꯤꯃꯨꯛꯀꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯃꯔꯨꯞꯅ ꯍꯥꯏꯔꯤꯗꯨꯅꯤ ꯑꯩꯈꯣꯏꯒꯤ BJPꯅ ꯁꯦꯟꯇꯔ ꯆꯍꯤ 10 ꯄꯥꯜꯂꯦ ꯆꯍꯤ 10ꯗ ꯅꯪꯒꯤ ꯕꯣꯔꯗꯔꯒꯤ ꯐꯦꯟꯁꯤꯡꯁꯦ ꯇꯧꯕ ꯌꯥꯏꯅ ꯌꯥꯝ ꯁꯥꯡꯗꯅ चही 10 हाइसे अदगी बीरेजी चही 9 सुजले निपान सुचले मासु तबु याइना मान खागदौ नते मान सेंटर दा तंगनबु याइबा हानगी सिरिबो बि सरकारदि all party delegation बिरेन याउना मसा याउना अकोइ म्यामै चलगा तंगनैयेबा अदु हेक दिल्ली योबो नोंगालगा मतमदगी होम मिनिस्टरना अकोइ मागी मी थारगा मणिपुर रे हेलीकॉप्टर चलगा फुदकति यंगलेबा मयाम मदुगी अदु माइना एक्सप्रेसली थबलो खपदो हंदकी मोदी सरकार अदुगा अमित शाह सरकार अदु बिरेन सरकार जमत कनो तौदे सिरि बिरेना हंदकी सुसिदा अगे all party delegation अकोइ दिल्ली दा चसी हाइबा जे हाइदेबा अदुना मान हाइतेबना अकोइ केनोदा अकोइ मेदाम गवर्नर दा ममागी अकोइ केनोदा नबेम्बर तांग 13 दा अकोइ माथारगा मोदी नमता कबुलबिउ अकोइ वाई सानजगे इंक्लूडिंग बीजेपी याउना लोइना मणिपुर लै पार्टी नत्रगा श्री मोदी जे मणिपुर लाबिउ जे कोइ हाइबा द मसिदा वामत नांगदबा मान तौलिबसे लाकजो 2024 गी सिबाउदा मणिपुर प्रजा सिंजे अकोइना इरांग तबुंदना ममत वान तौबद रिभाइसे अकोइ सिने बादुना अकोइ हौजिगी सरकार सिना हांगैबा केनोदो सुमेबा मासे जै अकोइ कुमंगाम की सरकार सिनेबा मान पाइबि हाउसि आदि कुमंगाइबदि कुनि हेलेद्रको 2002 दगिनेबा मोइना पाइरिसे अदु बिरेनजे कारबनेबा माजि मतमदा DRPP यावमदगी कांग्रेस यावगा सरकार सेमागा मंत्री हो यावरेन मा याव सरकार दो हजनी से अकोइ नुंथक्ता तिनसिलगा मखा तार माइ ममाइ ताजबा अदुनि मागी थोक्सि